Sinaidaba mapu ibungobu ahanbada thagatsari aduga aikhogi channel asibu yengbiriba tabiriba isorgi macha pumnamakpusu aina ikai khumnaba uchari ahanbada mapu ibungogi wahai pada ani ahum khak pathokjage makoina atopa mi ani busu mahaka loinana mahaki yet oida aduga jisuna mayaida cross ta pang tinglami ibungona shastragi wa adu thungnanaba hai ai khaurangi makoina asinba mahi adu hisop ta haplaga mahaki chinban da thamki jisuna madu mahau tanglaga haiki loire aduga mahaki makok lekthaduna mathawai thakre johon taramapan pada kunipan dagina kunthra phawbani taminakraba singi thakta mapu ibungona thogjal pinabiba oisanu amen ibungo da haijaminasi thagatsari paibungo afaba iraiga mari leinana nahaki afaba wa paw kharadang saruk phangjaba ase ibungogi thogjalni tolaba ibuloina biyu hawbadagi loiba phawba chingbiyu haiduna ibungo Jisu Kristagi minglen sonduna nijari amen ngasigi afaba wa pawgi hiram asidi Jisu amasung Barabbas English study Jesus and Barabbas haina thamjage Good Friday na lakpa khuding Isorna miyoiba aikhoida hiram ani khak ningsing halli madudi number 1 miyoiba aikhoise kayamuk phatte aduga kari dandi phangpham thoi haibase cross ta utpi number 2 papi singbu isorna kayamuk nungsibi haiba asisu cross ta utpi hairibe hiram ani simak aikhoina cross mathakta ibungo Jisugi awaba khangba amasung sibiba adudagi uba phangjai Bible na hai afaba tauba kana amata leite miyoibagi chin lingi huna thalli makoigi khawri di hangdokhraba mongphamni makoigi maraina longnam tawi kham thengna waba makoigi lambi da lei Romeo ahumgi taradagina taragani pan phawbada ui hairiba singasibu Bible na evil of man miyoibagi phattaba haina takpi evil phattaba haibasigi mamingdi darkness amambasu kawi wickedness moral amsung principle chumdabasu hai corruption amang bahaina su kawi depravity miyoi babu phalandaba haina su kawi aduga hairiba se mi pumnamakta lei maramdi mi pumnamak pap chele Romeo ahungi kulhum doida uba phangi pap na thawai pumnamak pusira phanganbi sargagi thong pumnamak thinghanbi pap na noroki yumpham tholhanki aduga maduda isorgi asawbagi mai chahanduna thamki pap na ikhoigi mitta afaba udanaba amot khangen mitta lehenbi aduga maikai khangdana pairiba siba yaba athoba tenjai marakta ikhoibu hinganki achumaran khangnaba pokning adubu mamanbi ikhoigi thawaiga isorgi thawaiga su khaina hanbiki aduga mamaga machaga khaina hanbibagum isorgi grace dagi khaina hanbiduna aikhoibu wayan yathangda punduna thambiki siba thangtha handuna pap ki huna aikhoigi hakchang asi sin thunghanki chil inausing masini pap na tauba ngamba pap ki pangal masidagi aikhoina khangi madudi sin is the greatest evil in the world malemda khwaidagi phattaba dudi pap haibasini It is the only thing God abhors. Isorna khwaidagi tukatchabasu masi khaktani and that brought Jesus Christ to the cross. Maduna maram moiduna Jisu Kristabu u karanda puraklibani marupsing. Pap masak khangjadaba ibungobu aikhoigi ihutta pap ohenduna papi singi marakta masing chalhanbiduna huranba daku anigi mayaida cross ta pangtingki numit aduni ngasi aikhoina Good Friday haina ningsing thoram pangthoklibase matang asida aigi sermon gi theme ase lakpa yanaba Good Friday haibasi dagi isorgi machanipa Jesus ase lauthoklage aduga papta takraba miyoibagi maraktagi daku bandit
Barabbas asimbaga lawthokjarage aina ani asi khandokjabagi maramdi ibungo Jisu asina Good Friday numitta Isorna khandoklaba Isorgi represent tawriba magi machanipani aduga Barabbas asina Good Friday numitta miyoibana khandoklaba miyoibagi represent oiriba daku amani English study a bandit chosen by crowd on Good Friday haina eri aduna aigi sermon gi title ase Isorgi represent Jesus amasung miyoibagi represent Barabbas makoi anigi mingda Jisu amasung Barabbas haina aina thamjabani ahanbada Barabbas ki matangda kharadang ai haidokjage aigi collection kharadang share tawjage Gospel Matthew dadi Barabbas se a notorious prisoner sathiba phadokni hai Mark dadi mahaksi insurgent lalhauba committed murder nihat pani hai Luke tadi Roman government gi mathakta lalhauba irang toba mini hai John tadi mahak ase bandit sathiba daku ni hai amabu orabasu magi wari sengna loibasu haubasu yaude adubu early biblical scholar Origen nadi Barabbas ki maramda sengna iduna thambiri mahaki full name di Jesus Barabbas kawi hai adu magi mingi arthasu yami adubu amatang panjarabada Bar-Rabban son of Rabbi a preacher's kid pau sandukpa magi machanipa haibase Barabbas ki mingi arthani aduga Origen na asumna suhai Jesus of Nazareth Jesus Barabbas ani ase maming manaba maramna karambabu nakhoigi damak thadouge haina hanglibani haina supalle adubu miyamna Barabbas pu thado haina lawbai maramdi Huran daku oirabasu karigumba matamda Jihudi singbu otliba Romgi sipai singda lan hauduna Barabbas na sipai hatpa matam lai aduna irang sagat pa pamba Jihudi singi mafam dadi patraba daku Barabbas ase makhoi gidi local hero ni aduna makhoi na Barabbas pu thado haina angam tanduna lauri bani haina Origen na palle Pilat na ibungo se maral leite haina ahumlak law thoki adubu luchingba singna inchinduna yamna kibuwa mangangan ki madudi nahak na mi sibu thadoklabadi nahak Caesar Kaisar gi marup natte kanagumba mi mana masabu ningthauni hairabadi ma Kaisar gi mayukta wangang bani John 18 gi 12 adu phaba Pilat na thadoknaba lambi thiki madudi Pilat na ibungobu miyama mangda puthoktuna awang banungi stage ta phamhalle haraga hairakhi yengu nakhoi gi ningthau aduba miyamna lauki mahakpu puthokro mahakpu cross ta halu adu fawa Pilan amuk su hairaki aina nakhoi gi ningthaubu cross ta hat kadra adubu makhoi na khumki Kaisar na tanai khoi gi ningthau leite John 18 gi 19 dagi na 15 mamei thangda Pilat ki masa sontharaki makhoi gi laujabatu na ngamki pamda Pilat na ibungo pithoki adudagi Pilat na ibungobu cross ta hanaba makhoi da pithokle aduga makhoi na Jisubu puraga chatkre John 18 gi 13 matam maduda wa takthokpa mi singi wa sa hatpham da chingdur puriba yawgi matawgumna mahakpu pubikhi sa hatpagi mangda tawphom khangdana leiraba yaw bachagi matawgumna mahakna tumina lerami achumba yawdana mabu pudun chali mahakpu loisan khibado kanana wakhal tawkhibage Jisaya Yankai Humdogi Tare Nipan Masimak Thungkre Isil Inausing Pilat ki mangda phura tuna mahakpu cross puhanduna mayamna puthoktum chingduna mabu puba haukre matang asida Barabbas tamuk laksake ibungobu puthoklamdai matam adumakta da Pilat na Barabbas ti kaisum sangda che na punduna makhong makhutche thamlibani mabu hatpagi rai tarabani sipai singna karigumba chen ado thong hangduna karigumba gate adu hangbagi makhon hek tabada mabu hatnaba puthokpa laklabani haiduna masanikhi sipai singi footstep khongop makhol tabada mahak masa sonthai mamit ithak thakatle adugumba matam adu Barabbas mahak wakhal tatraba mi oina leiba matamni sontharaba masaduna thonau marakta joling phalang channa phamlaga ningamdana wakhal nuaitana chawtha u yadana hek lei haibase Origen record tawiri madu mahakna matam lemna mangan khibado amuk khanba yaradi haina khanba oirambasu yai haina palle
mahak noongmata masam hatte makoi kakte aduga mahak nunggi phamungda tumhanbi mamai mamit tade maram maduna luna na leibagi ayabasu pide ayambada bandi sing ado Barabbasu laihau tawdura kanna fever tawraga lei haidana palle khanghaudana nongmadi kaisum sang hangbagi makhol tai Roman sipai khara changlaklega khon yakna Barabbas ki ming kauraki matamduda Barabbas na magi marup sing da haike marup sing ngasidi ai awaba koklagani ngasidagi ai anoba punsi new life amada khongsan batare nakhoi lehau khoko makhoi punma kapin nakhi hai makhong makut yoling phalang punduna mahakpu mapan puthoraki adubu angakpadi hatnaba lambi da pudaduna Pilate ki judgment hall wayan darbar hall da mahakpu poraki hall aduda changlakpa matamda Pilate tangbal da phamli lanmi chamagi mapuduna Barabbas amasung phamliba darbar singi mamangda Parsman haibadi hameng natra yaw maunda iba chithi ama puthoklaga letter ama paba hauki wahai adudi in ligand gobbledygook to the bewildered prisoner phadok ase asuki matik maran chawre magi phattaba se explain tawba ngamdre haiba sini makha tar but by special ordinance of the law of Israel and of clemency of imperial Rome this clemency is extended to Barabbas is affirmed by the Sanhedrin and hereby approved by His Excellency Pontius Pilate Procurator Maximus under the exalted Emperor of Tiberius masigi arthadi adubu Rome gi lengak mapu mabu sanbire Barabbas pu nungsibire ningthaurel Tiberius ki makhada lam masigi Sengau panaba oiriba aduga lengak mapusu oiriba Pontius Pilate ki manane approve tawbire aduga Sanhedrin affirm tawre support tawbire aduna Barabbas ngasidagi ningtamle haiba wahai asi pathoklami yamna sengna iri origin nadi aduba loinadi ai hajararoi samjanjage adudagi mahak Barabbas ningtamle yumda yamna thuna satki mapangal kangkhatki nungsiraba marup mapangsing ma unare haraubagi mapan naidre adudagidi mahakna chaba thaktuna masa kangkhalakpa pung amanigi manungda pawma mahakna tare nungsiba na khoigumlaba daku ahum ngasi hatnanaba pukhre haina matamdumaktada mahak khonglei thuna kalbari tamna Barabbas chenkhre kanana sumabu ubada masak khangbadi ngamde mahakna yengba matamda daku ahum khak lapna ure daku ani madi naksanduna yengba kanda magi marupni haiba khangi adubu mayai criminal adudi mana khangde mahakna mi mada hangki who is the poor devil in the midst of the three crosses mayai devil ase kanano asi madi ai gi marup natte haina haiki maduda mi adun hairaki mahak asine isor gi masanipa Nazareth ki Jisu haibado mahak ngasi sigadori base Barabbas kaubani pa adugi mahutni madu tabada Barabbas pungning da thuklawa phauki masa amuk sonthaba horki adudagi Barabbas na Jisu na sibado mahak masa amuk sibani haina lawki aduna mahak na karamba misida sigadagi haibado khangning duna ibungo Jisu do masani khallaga mahak na Jisu sibado yengduna laiki mi singaduna nongna duna ibungo da changsillaga tin sichin bi mathang tin sichin ba horko matam adumaktada Jisuna khonjel hauna ipa makhoina kari tawriba makhoina khangjade makhoigi maral kokpiu haina haijaba ado tabata mahak khangba yamna waki madugi mathangda mahaki marup amada ibungona nahak ngasi aiga loina paradise ta leminagani haiba wahai se hek tabada mahak khangba ngamdaduna adumak mafam adudig chenkhre haiduna origin na iri makha tarakpadadi what happened to Barabbas history never reveals makhadi kanana su khangdre adubu some history tells Barabbas pungning hongki Christian oiki aduga remote town amata mahak church leader oiki mafamduda mahak hingki aduga mafamduda mahak shiki aina ngasadagi ngangjariba sing asigi source ase early biblical scholar origin gi lyric tagi George M. Dochertina ithokpa lyric Easter season
amasung atopa lairik anidagi aina source oina lawthokchabani. Silinaw sing ibungona cross pubiriba cross ta pang tingduna sibiriba ado mabu hatlo haina lauriba sing adugini. Sifai sing adugini. Mangonda tin sisinbiriba makoy sing adugini. Aduga mihat padaku terrorist Barabbas kini. Ngasidi Barabbas leitre aduba Barabbas ki lamchat adudi aikhoida lehaure. Aduna Good Friday se adom amadi ai ki oirabani. Good Friday na lakpa kuding nang amadi aigi misi ado kari oiramgani haibase Good Friday na aikhoida ningsing halibani. Ibungona noma nolukpagi matang da sebok sing da haiki. The Son of Man came to give his life a ransom for many. Migi machani paduna miyamgi thadok mal oina mahaki thawai thana balakpani. Mak taragi ni phuga manga. Maramdi aikhoina mahaki mapana Ishor ki dharma chenba oina ba pap ikhang khangjadaba mahakpu Ishorna aikhoi ki damak pap ohelle ani suba Korinthia manga ki kunmathoi. Masi thumkiba numit adupuni Good Friday haiduna aikhoina palon tawribase. Good Friday gi wahandokti chama leiri aina machet amatang khajiktang mamangi adudagi thaidokcharaga share tawjabani. Aroibada ibungona cross mathakta wahi pareng taret khak ngangkhiba adugi kariguma nunggi oiba madugi paujel ado nungda cheliba ichel ado khajiktang explain tawraga ai loisanjage. Ibungona cross mathakta ngangkhiba wahi pareng taret adugi ahanba adudi. Number 1, Father, forgive them, for they know not what they do. Luke kulumdoi kuntramari. Ipa, makoy bungangpiyu, makoy na kari tawriba, makoy na khangjade. Masigi nungi artha adudi, Christian punsi khongchate, forgiveness ngakpiba na hawi. Aduga punsi poloisu, forgiveness ngakpiba na loisilli haiba asini. Sebok singna kayarak ngakpigadabano, nomagi numita hangjay. Ibungona makoy da hai, forgive 70 times 7. Mati taranipan gi kunmathoi kunithoi. Taret to humpudrarak ngakpiyu. Mana haikiba dumak magi ministry haubadagi cross mathak phawbada ibungona su ngakpibana hauki ngakpibana loisinki. Ibungona prathana tawba matamda karigi damakta ngakpigadoribano haibadu sumapada panjaki. Madudi makhoina kari tawribano makhoina khangde haiba asini. Aduga ibungo masamangna cross ta sibiriba du sumakhoina hatpana te shastragi wadu thungnanabani haibase adu sumakhoina khangde. Mathangda number 2, I tell you the truth, today you will be with me in paradise. Luke kulumdoi gini phuhumdoi. Aina nangonda tasengna maghairi nangasi aiga paradise ta leminagani. Masigi wahai asidi the word of salvation ni. Daku do aran kubam phangle haibase miya mangda phongna lauthokpibani marupse. Daku dugi punsida phaba thabak amatta tawkhiba leite. Adubu thawjalna thajabagi mapana mabu kanbire. Mi kanamatana chawthoktanaba thabaktagi natte mase Ishorgi khudoni Ephesa anigi nipana se chummi haiba cross mathakta proof tawbirambani. Nang aisu cross thakta pang tingliba huranba daku adugumbani. Haujik aikhoina nit oiribase dharma chenba natraga afaba thabak natte Jisu Krista amasung mahaki thawjal asi khaktani. Nang aina paradise ta ibungo ga leminage harabadi tasengnamak ibungo Jisu ase nit oi haiba proof tawbiribani. Ahum suba wahi, woman, behold thy son and behold thy mother. Yengo nupi nangi nachanipa, yengo nangi nama. John taramapan ki kuntaruk kuntaret. Masi the word of relationship. Mahaki mari leinariba miyoibagi mari ado phongdokpibani. Jisuna mahaki mama Mary amasung nungsiba sebok ado leptuna leiba ubada haikhiba wahayni marupsing. Nupi yengu nahaki nachanipa. Aduga sebok aduda hai yengu nahaki nama. Masigi artha nungi sel adudi ibungona taibang panbagi mama mapabu mirai de haibasini neglect tawte haibasini. Masida ibungona mamada ima haibagi mahuta nupi haina kobibase matam adugi khwaidagi wangba respect ni. Revelation 12 amada numit pu phi oina setpi nupi
woman clothed with the sun haina yaw ugani nupi haribasina represent tawribase ot dadi Israel jati puni nt dadi the church the chosen people 1 Peter 2 gi 9 asibuni khandok labasagai ningthaugi oiba purohit haribasing ase masi nt da represent tawribani woman haibase asukni matik thak wangi aduna isor gi mangda isorna woman hain haibiba ase Jesus Christana awangba thakta Mary bu thangatlibani matang asida mama Mary gi matang da su khajitang panjaram ke yengu nangi nama haibasigi matang da John pandup anida isingna drakha mahi olhanba matamda Mary machani pa Jesus ga wari shaki wangangki aduga asuk luraba John pandup taramapan machabu cross ta halam daida karigino mahakna wama tangangtana tomin na leiriba Pilatna machabu wayen ba matamdasu sensen duna Pilat ki makhong kon dunai Pilat ta isagi thawai dadi kanbiu haiduna mahakna mahaki punsi nijadribana kari maram kino machagi aroiba matam laktuna awawa khangduna cross ta leiba matamdasu mahakna maya kakhatana imagi bungo haiba wahai matafau pandana tuminna kaptuna yengduna leiriba asina kari kino mase yamna maru oiba khangbada kanaba wahang amani Silinau sing masigi paukhum ado ai haijake manane pokchabo erbasu Mary na pokpo erbasu Jesus Christa Mary gi na te isor gi masani pan mado mahakna sengna khangi mana aseng bilai sabi oiringai matam miron dringai mamang sargatu na haiki nahak miron duna na chani pa ama pokani Jesus haina thongani mahak matik chawgani wang thoireba dugi machani pa kaugani mahakna David ki phambal da lom banai tana pangani mahak ki leibak ado lom banai roi luk amagi kunthra ma thoidagina kunthra homdoi mado Mary na phiji de kisi ki duna thamjai sargadu ta masi su haiki thawai semana nahak ki thakta lengtha pirakani nahak kulum sinbigani pokkodoriba sengba angang ado isor gi machani pa kaugani luk amagi kunthra mari kunthra manga Mary na khangi Jesus magi na te isor gi machani pani tholiba pumdamak ado isor gi thorangni haiba khangi aduna mana isor gi mayokta maya ka thokta duna chindagi wahai mata thoktana kaptuna yengduna isor gi thorang adu ikai khomna jaduna bahna maicha khangjabani adudagi bungona John da onsanduna haike yengu nangi nama Mary bu John da sinabirambangi maram ani lai number 1 Mary ga John gi mama ga se bachin manauni silinau sing imong manung ni number 2 sebok sing gi manung da punsi sangna hingadaba 95 pau hingadaba ibungona sarga ka khraba matung da Patmos ithakta amuk laklaga Johan ga unaraga phongdok piba larik se iminnaga daba leiba punsi sanggadaba maramna imong manung su oiba maramna mama bu punsi toloina yok thaktuna thambiba ngamba adugi matungda Mary gi punsi loiraga Patmos ithakta amuk phongdok piba larik iminnanaba thorang leiba maramna punsi khara sanggadaba Johan da mama bu sinabirambani hairiba hiram ani sini Mari suba point ta laksarage Eloi Eloi lama sabachthani Matthew 27:46 The word of abandonment thadok pibagi wahaini Laisol isai kunithoi gi ama 13 tagi 19 da sahi cha kaya gi mamang da magi maramda phongdok khrabani magi khutta yopi yegani khongdi yopi yegani mafi laibak chang yengnagani hairiba sing ado cross mathakta ibungona wahi sing ado thunghalibani adugi sorna mabu thadok pibagi maramdi God is holy he is not allowed sin isori shengi pap yade adubai khoina dharma chen boromda hingnaba uthakta masamaki hakchangda ibungo masamangna aikhoigi pap pubi khre ahanba Peter anigi kunmari asi thunglibani Isaiah na hai maangna maaki thawai haidokle mahak pap chenba singi marakta masing chankhre mahakna miyamgi pap pubi khre Isaiah 62 gi 12 samjinjarge silinau sing ibungo bu ishorna thadok piba sinane aikhoibu ishorda taina hanbire haibado Good Friday na message piribani
Manga subada I thirst ai khorangi John taramapani kunipan ibungon hai. Masi the word of distress ni. Thawai wabagi wahai ni. Masi na takpadi 100% isor oiba Jisu 100% mi ni aram kharang bo phawi habasini. Gospel John amagi amada mahak wahai adu oirami isor adu oirami. Adubu verse 14 dadi wahai isor oiriba mahak na sayolaktuna aikhoi gi irakta chamada chama mi oina leirare haibasini. 100% God oibado haujikti mahak aikhoiga manaba 100% mi oire haiba asi taklibani. Masibu theological term dadi hypostatic union haina aikhoina khangnei. Wahang ama hangba yai chamada chama isor oiba mana chamada chama mi oina lakliba karigino. Answer adudi mi singi pap ki tamak isor bu pelhan be irat pot oinaba puro hitland oinaba maram khuding makta ibungo na mi oi bagum oirakpa ase tangai phadaba oirami ibriya ani gi tara tireta iduna lei aduna 100% mi oi boina aikhoi gi usin oibi haibase ai khorangi haibasna prupiri bani taruk subada it is finished John taram apan gi kunipan Masi the word of triumphant. Mai pakpagi wahini. Masi Greek Aramaic loan dadi tetelestai hai. Masi gi arthadi. Ay loire hai basi gi arthadi. Survey na magi master da wag done. Thabak ado sintha ado loijare hai basi da artha oi Greek loan dadi. Number 2. Prishna animal sacrifice ado perfect oire. Purohitna katnanaba thaugi sado ay check taure asoiba leitre yare hai badani. Tetelestai haibase finish haibase. Number 3 artist ki wahai dana ne complete oire haibani. Lai ekpa amagi chindagi thorpo wahai oiragadi mapung fare yare complete oire haibase tetelestai it is finished haibase oi. Mari subadadi merchant lalon bani pamana receive paid in full haibadi lalon bami gi wahai dadi mamal chap chana pire yare chumme haiba wahai adu oi. Aduga manga subadadi prisoner gina dead fate haibadi phadok amagi wahai dadi kari haina haigani mapugi laman singba ngamdabadagi jail da leirakpado ngasidi laman chap chana singdokre kasum sangdagi ai thokpa yare haiba wahai asida tetelestai it is finished haibase sijinai adugum nei bungona cross mathakta it is finished loire haibagi artha adudi John 13 ki marida ibungona aingonda taunanaba pibiba thabak ado aina loiduna aina nahakpu taibang panbada natik nangan chahalle haiba asini marupsing aduna aina nakhoigi ayol aran amuk hana ningsing biraroi haiba Hebrew ni pangi tarani thoi ado loire habsna thunghan birabani aroiba taret subadadi Father into thy hands I commend my spirit Luke kulhumdoi ni phutaro ipa nangi nakutaigi thawai sinajare Masi the word of reunion. Mapaga mahaka amuk tainabagi wahini. Masi na ikoy da utpiba dudi. Isorgi macha amana siba matamda. Mahaki thawai ado isorgi kutta sinabani. Aikoy gi thawai saitana sokpangamde haibase. Aikoy da ithawai nagunda sinare haibasna proof oina tobiram libani. Good Friday numita. Ibungon siba matamda. Ningna sangi pijangado mathak-tagi makha phawba ani thokna segai khiba aduna takpadi miyoibaga isorga idenda tannakraba marido machani paji suda isorga amuk hana aikhoibu taina hanbire haibase Good Friday gi paujelni isil inausing ngasi Good Friday nubit asida awatpa amatta leitana idenda langsinjakraba pa miron khudingda maichak khanglaba siba haibasdigi nanthokpa ngamdraba punsido Good Friday na ningtamba pibire mayai paklang ado thugaire haraga isorga miyoiba aikoiga Jisu Krista da taina hanbire haujikti loire aikoigi awatpa leitre ibungo aikoigi pumnamak oire haibase Good Friday gi paujeni tamina khrabasingi thakta ibungo na bor pibiba oisanu Amen.